Irang asigi manungda mamang tha November gi tang 13 da jiribam dagi angang ahum amasung nupi ahum punna meeoi taru Kuki militant singna phakhraga tamtheena ot neiraga hatkhibagi matangda Kari Thabak Loukhatkhrabage haibagi matangda report ama pikhalaknaba National Commission for Women na Manipur Leingak ta khang-hallakle. Republican Party of India RPI Atwale gi National Secretary Maiswar Thaunaujamna jiribam gi thaudok asigi matangda National Commission for Women da Thakiba Cherol gi matung inna Manipur gi Chief Secretary Venet Joshi amadi DGP Rajib Singh gi numit tarani gi manungda report tharaknaba ngarang commission asigi Joint Secretary A Asoli Saliana khutiek piduna Cherol asi thakre. Commission na tharakhiba Cherol Singh aduda National Commission for Women Act 1990 gi Section 10 gi makhada nupi angang singi mathakta chathaba miot minei nupi singi phongphom thokpa right amadi justice ki matangda commission asina hakthengna na yengsinbagi right lei jiribam gi thodok asi nupi angang singi mathakta chathaba tamthiba crime ni amadi khudakta akanba thabak loukhatnaba ki fibam adu lakhalli apex statutory body amoina nupi singi right ngaktuna thamba victim singi imung singda justice fonghanba madi tamthiba crime sing asida chenaba sing chairak pidana toktanaba commission na thabak tawri issue sigi fibam yenglaga state asida nupi angang singi right khongaung nadanaba amadi issue sing asida chap chaba thabak loukhatlo haina Manipur Leingak ta appeal tawrakli loinana jiribam gi thodok asigi matangda victims singi imung manungda justice fanghanaba amadi nupi angang singi right ngaktuna thamnanaba Kari Thabak Loukhatkhrabage haibagi matangda numit 10 gi manungda report ama lankhalaknaba Chief Secretary amasung DGP da khang-hallakle.